Chathariba Assembly Mifamda Kuki MLA Taragi Matangda Privilege and Ethics Committee na preliminary report ama puthoktuna khannabiyu haina Imagi Meira na thaksillakli ngasi Major Khulda leiba Manipur Press Club ta pangthokiba pawgi mifamda wafam ase loop asigi coordinator P Ranibala na phongthokibani mahak tamakha tarduna Manipur da NRC chatna hannaba warep lauduna center da taksinaba yanakiba amadi kuki militant singa center ga su makata na sangtok tanwa warep laukiba ima singna lengak puthagatli adumoinamak chathariba assembly mifam asi numit nini da ngaiselakle masida ima singna hanadagi khongjang changchiduna lakiba kuki gi MLA taragi matangda privilege and ethics committee na preliminary report ama house da puthoktuna khannabiyu haina thaksillakli kuki MLA tara privilege ethics committee phamduna takadi karamba Dandi pibu yaga game masi taksan biu masi to biu hai badu masi phawde assembly da khanarapagi mami ma tadri masi prajagi un khambi laga privilege ethics committee se amutanga hai assembly du puthokpi laga ekoi ngasi gi Manipur da leibidi we ethics committee amadi privilege ethics committee amadi madu yawri bupuna maksindana masi tang assembly da puthokpi aduga maru aiba akaklaba magi report mak thangpida taragasu asile yabatu prajada khangan binaba nung haijari puthoktuna shutdown torapa suaina ayatpa panno pirak parbisu nasigalaya mapuna puthotta kadikarama action lokal pigatori tanuga assembly da yagraba subu moi irai laina koki MLA tarana handu ga gaina moi makut khuyek kalwena na pirak pudu lengak sida moina thamiba sitawai dabagi mo mato sa ulan ningde lengang mapuna masimusu nupathuna amutang thodang lobiyu haina thamjage